Maroiba pau phubala dangarang thokiba thodok adugi matangda miyamgi mifam pangthokre DC na thajaba pibadagi khongjang changsil khidre MLA Khumukjam Joy Kishana Manipur Press Club ta mioi nipan chanba left thamlagani haibagi thajaba pikre Sawombung Primary Health Center numidangda candle thanduna layengle Ishagi chanabi nat amadi culture kauthok mi gi matau tamna ba khonarubadagi ngasi maitai khunaina machet taraklibani haina MLA Santi na haikre amadi Manipur da hokiba pung kunga mari gi manungda sample humfuga manga test tawda mioi kunga mapan COVID-19 positive oire Kurumjari ISTV pau miyeng tabir basing butaram nokjari hoji pau santorong pichari Phubala maning high canal makhada ngarang kuki singna chatharakiba attack ta law suduna leiba Phubala awang maningdagi ningthaujam biren gi oi thangba khutta nongmaina pankhiba thodok kamari leinana khoisaunaraba Phubala amade masigi akoibada leiba maira paibi singna Bisnupur district ki tongan mafam kayadagi lakpa maira paibi singa changsilagani toramba khongjang handokre DC Bisnupur Puja Elangbam amadi SP Bisnupur Ravi Kumar aniga loinana atai lenga ki mihut sing district level ki police amadi civil ki officer sing yauna maira paibi amadi CSO singa loinana Phubala kaithel da mifam pangthokre mifam aduda DC na miyam gi apamba thabak to onthokna ba khonagani haibagi thajaba pibadagi khongjang matam kharagi oina handokre Nakala maromda thaudo asiga mari lainana khoi shaunarba miyamna chenaba mioi sing khudakta phaba amadi masigi thaudang loba ngamba lenga ki mihut ama tharaknaba tawkhiba demand gi matung ina security ki mihut oina Manipur police ki IG range 2 ke kabe Phubala da laktuna miyamna pamliba wafam sing numit tare ni gi manungda thabakta onthokani haina thajaba pikre khongjang changsiliba singi marakta gi mioi ahom IG SO Bisnupur Additional SP LO amadi Ops Bisnupur loinana CSO Singimihu Chingyauna ngarangi thaudok thokphamda spot inquiry chathaduna thaudok adugi matangda kupna yengsinki tungda Phubala khongnang makhongda khongjang changsiliba singa unaki unabatuda Phubala gi mihut amana thaudo asigi chapchaba report numit tare ni gi manungda piba Phubala High Canal da leiriba SSB gi personnel sing atopa force na sindokpa hauzik leiriba bunker asidagi meter chahumlom kakhatlaga anauba bunker saduna thamba amade Moirang police station gi jurisdiction manung chalabasu hauzik Churachandpur district police na konsiliba se district police Bisnupur gi makhada hanagumna adumak duty Chathahanba haina miyamna taliba demand ase thabakta onthokna ba khotnagani haibagi thajaba pire hairi Aku matam inquiry report che puna inquiry torakan da marale bai se bese ki matak ta puri ba seko puri ba kangu sing disu adagi makhada puri ba ani makta inquiry ta na chathare sa gi makhada aduga adu inquiry report thagala kan da athu matam da bok to ba ma di athu matam da inquiry report pi ba haina sarna di habi de kai dong to budong ne na mayam habi do pi re ba ko ana miyam na su sana na arot to mi ma ti thongna ba hona da hayeng pi ne ko problem oi habi le ba sana ko adu matam tong ba GGP da lo na bishop ji chinga si thoi ba thoguk se sa khang ge karang hong dia IGP ba kha da koi sa lo na investigation tong ne hare matam ki bse ki post oktare observing aswa bese ma khoi ji ma khoi dei nan tha lai ni song ji so re ji wa PS da koi sa gi utang do ma PS information tong ri sa si ana miyam gi sa ule so soi khre ado matam soi da bi de se koi te bai tong no gi e do tong no gi matam ka thamna bu ko no ji lo na sa na IGP da report pi ra kan koi sa ri da so pi ra ni san pi khala ga ni ko ja ti no pi ra ge hai re Nakalamaromda miyamna mifam famduna ngasi ayuk pung taraga mathoidagi Manipur pumbada chathagani toramba total shutdown handokpagi wafam Phubaladagi Bhumeshwar koba mioi amana haikibada district administration amade district police ki maikaidagi lenga ki mari leinaba thaudang lawgadaba misak Phubalada thabiraktuna miyamgi apamba numit tare nigi manungda pangthokani haibagi thajaba pibadagi khongjang ase matam kharagi oina handokpani haiki
नुंथिल की मतम थोपा सिक्योरिटी लेयर अहम लाल लाखी वफम यम सेंसिटिव लौजरे सिक्योरिटी की माइकईद लाप्सिस इंक्वारी तौर मरा बुक तौब नुमित तरेटनी मरा मयोसिंग दंडी पीबगा लोइनना इंक्वारी की रिपोर्ट मियाम खुसिनब लेंबेक होम डिपार्टमेंट इंचार्ज लापीब ऑफिशियल यानब वफम लेजरे लौ उब यादना मफम पार्मिनेंट लौ उब यानबगीदमक हानना डिप्लॉय तौदुना सिक्योरिटी पोस्ट चिंखोंगलोम होंजिनबा हाइबो वफम असिसु यानबा पोरकले लौमी प्रजा मियामबु मखा ताना असिगुंबा थौदोकसिंग असी सोहल पनलन दनबगीदमक हेक उबदा मिलिटेंट सिंग नत्रगना इलीगल आर्म सिंग लोइनरकपा मतमदा शूट एट साइट ऑर्डर खुदकता तौननबगी ऑर्डर अमसु यहुन बिननबा मजिस्ट्रेट की खुथांगदा इखोइना अपील तौजबदा मदुगे याव थंबिरमले हजिक सोइबा मियोय असि सुरगा चाजबा अमदि यामना लाइरबा लौमी अमा ओइबनिना मंगोंदा असोअपन थोलमिबा असि पुनसिगी ओइना थबक सुबंग फिवम लेबनिना ख्वाइदगी हेना फब मोंगदम चुनब मोंगद कॉम्पिटिशन पीननबगीदमक्ता डिस्ट्रिक्ट मजिस्ट्रेट अपील तौजबा अदुसु अथु मतमदा पांथोकपिरनी हाइबगे अयाबा थंबिरमले मरम अदुना असिगुम पॉइंट सिंग असि थममबा अमदि यानखिबना मरम ओइरकांददा हौजिक फावबगी ओइना अइखोइ ममांगदा लाउथोकसिगे वफम सिंग अदु मतम खरगी ओइना गवर्नमेंट करी एक्शन लौरुकपगे अमदि करी थौदांग लौरुकदगे हाइब फिवम सिंग येंजरब मतुंगदा अइखोइ मखा ताब खुंगिन चंगसिनगनी Security macha masuda action laukhатpana kanaroi ngarang phubala ki thodok asida natana Manipur gi mafam kayada tattana nomai ka phaliba ase political interest labor luchingba sing Manipur bu tangdu leitaba hanjil haningdaba kharana sinba thawongni masi kanano haina thidokpa changi haina Lok Sabha gi MP Dr Bimol akoi jamna haikre ngarang phubala maning high canal makha da law suduna leiba ningthaujam biren kowalongmi ama kuki singna chatharpa attack ta soktuna laikan naripa thodok kamari leinana MP na hakthing nana thodok thokpham da chattuna yengsinba ki khongchatta wafam asi phongdokhibane MP gi khongchat aduna hauzik high canal da central forces signal leiriba ki phibam yengsinba ga loinana ngarang biren na nongmaina pankhiba mafam amade kuki singna biren da attack tawramliba mafam sing yengsinki mahana makatana lengak nadi buffer zone leite haina haikhrabasu phildade lengak ki wafam chatnaramdaba loinana high canal gi mathak meter chahum phawgi manungda low suba yahangani haikhraga ngarang high canal gi makha da low suba lomi singda attack tawduna lomi ama suan khiba amadi manakta leiriba SSB gi personal singna makhoina leiriba high canal gi bunker makha phawba kumtharaklaga nomai kaplaba phawbada nomai maru amata खुद हनखिदब हाइबसी तराइना लौफम थोकते हाइके लाइव टीम तौरमीदो लाइबक फबगी हिंगोवे वाने द फोर्सेस ऑन द ग्राउंड सिना कैदोबगी रेस्पोंड तौद्रिनो मोइना रेस्पोंड तौद्रि से सिस्टेमिक पोटम यावरबा मथका हाइबमा कोइसे मसे हंगबम थोएबा अजु ngasi nganang thokpana tepse sahi ani thokpadai tawraine state chi fail oirine police court adigi army leise mia micham gi property ga life ka ngak anab leine ba rule of law leine akhoi manipur da dise pura kaire system kana no me indian se achuk chawraba na sumaina respond tawngam na kang khong chai laga ne hek hobadai ni hoji wari saba hogana raisini political dimension ama yawri ba sona kan khoina committee unkhatna ringai da go systemic failure se atuminalization mam thokte ba koida see this is not about this or that community it is about right to life with dignity capacity to work under a state rule of law civilized in a labor punchidi wane ba any community oisino adu ohelakri se kari uma political game ma sanari ba madugi fall se kari no madugi goal se kaino kai se khoi myam hangbam to en kanje ko du suma macha sing si su accountability ma force to bom change ba MLA Kumukjam Joy Kishana Manipur Press Club Tamioi Nipan Chanba Live Thamlagani Haibagi Thajaba Pikre Geographical Ngamkhaidi Leiraga Kanglup Masel Thang Satnabadi Apunba Manipur Kauroi Santi Leiba Apunba Manipur Ohenaba Media na Paujel PBU Haina MLA KS Joy Kishana Haikre I Paugamari Leinana Mifam Yauna Leibaki issue Kayage Khanapam Sanglen Ama Oiriba All Manipur Working Journalists Union Ge Manipur Press Club Matamgi Matungina Building Mathol Naina Semgatlakiba
matung building asida lip ama thambagi tangai fadaba leirakhiba asibu thangmaiban kendra gi MLA Kumukjam Joy Kishna maki maikai dagi mateng pangbo oina amju gi president Asem Bhakta EGM gi president Khogendra Khomdram amju gi advisor Irengbam Arun Balkrishna Sharma media farm singi senior editor sing Paumi Singh yauna Manipur Press Club ta pangthokpa achamba thoram amada Manipur Press Club ki building da lip ama athubada saba horgani haibagi thajaba pikhibane MLA Kumukjam Joy Kishan Namaka Taraduna politics the Kongda Dringai Paumi Single Loina Rakiba Aduda Paumi Singda Awa Ana Tarak Payauda Wa Tanaba Mateng Pangba Si Mioiba Ama Oibagi Apamba Ama Oina Masagi Wakalol the Tabaktorake politics the Kongdaraba Matung Asidasu Adumak Chathaduna Lady Jati Ama Purup Ama Amade Lamdam Ama Chaukat Hanbada Mediana Achoba Taudang Lore Mediana Achumbagi Damak Tingnaba Ngamba Mating Tokna Aranba Adupuchum Tokna Honabasi Achoba Magul Amani Masimak Lamdam Asiki Media Signatore Lamdam Asiki Mediana Matau Taubada Tawai Power Taki Belekre Hauzik Wariba Manipur ki Pibam Asida Media ki Daita Si Hena Chawe Mediana Lamdam Asida Santi Hanjilakna Bagi Lambi Tibada Hena Meeting Tamlaga Tabak Toksi Haiki ID 6% ke lift to be plan to 8% ke to ko ji pula ka win na are ga to ai to chance to ko aduna koi myam sinau men plan na ga na mita form yin na foundation stone yung tham ba na da foundation sen yung ba na mitro dum thak to na ba hai da ado ai dum ready to sere sadori but live when hor ko sa ta hor ko myam se a koi se foundation of the peace in Manipur अगर मणिपुर शांति होना कोई लंबी यात्रा बने वकान खंजरेगा मीडिया हाउस से लेकर पुनः मनुष्य थोड़ा देगा अकोई सीधे लेकर मैं हम सीधा शांति हो चला रहा अन्ना होने बहुत अंदर दायित्व को मैंने लोगों को भी अफवाह पता अफवाह से संजीदी मीडिया हाउस ने भी नहीं है पब्लिक की मैं कुछ बोलूँगा मैं आपसे बोलूँगा मैं सुनो मुझे तो भी बात Editors Guild Manipur ki President Khogendra Khomdram amasung All Manipur Working Journalists Union ki President Asem Bhakta Anina Manipur Press Club ki building asida live ama thambagi mathau taba sigi kuiraba matamdagi ni haire building asida thabak thoram pangthokpa saruk yaba lakpasing stair kaba ngamdabagi khudong chadabasi mayoknaribani lip thamgani haibasi mamangi BJP lenga ki Chief Minister Oiramba Works Minister Oiramba amadi Speaker Oiramba Singnasu lip thambiragani haibagi thajaba piramki adubu thabak oinadi onthok pirakhidre thamaiban kendra ki MLA KS Joy Kishna lip ki mathau taba khangbiraga thabak asi taurage haina chongthok pirakpa se media ki lamda lairiba singna thagatpa phongdokhi Allah nanti bayang sudah di kau mulai coba di program atau macam tu tekan mana dah Allah mulai bayang wah tu mesti yang di kita kau lebih sedih yang kita kau orang ini masih go orang boleh lena semua jangan masih tipsi kita paling ini na kalau tu ni harus dah orang boleh lena orang kan tak sahih Allah tu yang nak sih kau dah wow jadi macam cawar space tu lagi sisu tarik banyak aku orang tu bini harus dah aku jangan macam sini macam dia sini yang mungkin orang tu jadi mereka cukup berbayar sisu aku yang tak kecil ada macam sisu semua aku itu mungkin bangga aku bangga Impaldagi Shupnagi kilometer Tararomdamak Lapna Leba Lamlai Kendrage Sawambungda Leba Primary Health Center Numidangi Matamda Kendal Thantuna Laingle Sawambung Maikai gi Khulkaya Marwaina Sawambung Paurabi Yorbung Bungdongbam Sekta Nunggoy Chalau Lamlai Kaibi Phangna Jingba Khulkaya gi Yamna Maru Oiriba Laing Pham Oiriba Sawambung Primary Health Center asida Numidangi Matamda Kendal Thantuna Laing Chathaba Ubada Laing Balakpa Miyosing Angakpa Pokna Kibaga Loinana Laing Sang Asi Yangsinbina Balaitrabara Haiba Wahangkaya Hangnarakli Yangsinbina Balaitabaga Pankak Oiraba Laing Sang Asi Haukiba Numit Mari Nirongi Mamangdagi Electric Transformer Yadabadagi Mai Pangdana Leirakpani Numidangi Matamda Emergency ki Oiba Anaba Pukhalakpada Khudongchadaba Kaya Mayoknari Mai Laktabasina Maram Oiraga Pigliba Angang Sing Amadi Nupi Singda Kapa immunization ki hidak langthak sing hapkadaba freezer sing mathau tawdabana hairiba hidak sing asi manglagadra haibagi wahang amasu lakli
ट्रांसफॉर्मर यादबदगी मई फंगदना लेरिबा हॉस्पिटल असिदा मियामगिदमक खुदोंग चादबा कया मायोकनरबसु डॉक्टर नर्स अमदी स्टाफ सिंगना अंगंबा उपाय सिजिनदुना कैंडल थांदुना अनाबसिंग अदुबु लाइंग चथदुना मथौ निंगथिना तौहौरे मरी लेनबसिंगना यादना लेरिबा इलेक्ट्रिक के ट्रांसफॉर्मर असि अथुबा मतमदा सेंबिनबा पुंगनिंग चिंगसलकले इसागी चनबी नाट अमदी कल्चर काउथोकलगा मीगी मतौ तमनबा होनरुबदगी ngasi मैतै खुनाइना मचेत मचेत तारकलिबनि हाइना एमएलए शांतिना मोइरांगदा खंबना समु खोंगेटपगी स्कल्पचर अमा माइकुम हांगदोकपगी थोरमदा हाइख्रे एमएलए न मखा तारदुना मोइरांग कंगलेरोल असि इपिक नते हिस्टोरीनी हाइबसी मालेमगी मियामदा ताकननब होनबदा महाकना ngamliba मखै होनखिगनि हाइखे मोइरांग कंगलेरोल द फिदा चाउन कलिबा मोइरांगी अरिबा मतमदा लेरंबा कैथेल मापनगी मनुंगदा अमा ओइरिबा खोरी कैथेल हाइना खंगनबा कैथेल असिगी मफम ओइरंबा मोइरांग लाइसांगबम लेकाइदा लेबा माइरेंबम इनाउगी इंखोलदा नुंगबी युंगदुना सक ताकलिबा मफम अदुदा माइरेंबम इनाउ मसाना कटपा खंबा समु खोंगेटपगी स्कल्पचर माइकुम हांगदोकपगी थोरम अदुदा मियोइ कयाना सरुक याखे एमएलए थोंगम शांतिना मोइरांग कंगलेरोल कनबदा महाक खक्तन ngamloi मियामगी मतेंग चंगी मोइरांग कंगलेरोल कनसी हाइरबदी मोइरांगदा लेरिबा सीएसओ अमदे लुप सिंगना लमजिंगलगा कनबा नतना महाक खक्तन ओइथोकलोय मियामना तौहनिंगबा सेमगतनिंगबा कया महाकना तौगनी हाइखि मोइरांगदा लेकाई दिपाले आई मतमनुदा अदुदि पुथोपिबा यारेला हाजि लेकाई कुथाइ थुइसुरे असीबो मतमदु ले लेकाई दिपांदो कई कई अखोई केदु बताई अखोई कल्चर योखसे गादी अखोई मफम साना साना मोइरांग कंगलेरोल कनबदुना निखंदे थांगिन अखोई यागेरे मरुन निखंदे पुथोपिरो मदु दका लेबिदो एबेले ल पांग देगदो आइबु सेबियु मा ममांदा माइक्रोफोन सेबियु एबेले ल हाइनु दतो बिदे बावादो नांबियु आइला लेनो मा मको थौदांग बिबियु मदु पांगथोक तन नांबियु ngasi sculpture asibu kaliba mairembam inauna moirang kanglei bu yokhatpada mateng oinaba wakhalonda mahakna sculpture asi katpani moirangi kanglei rol ga sagonariba mafam kaya mioi kaya gi oiduna leiribasi masa masana khara khara kathok minarabadi kanglei rol kanbada wana thokloi haiki खमथोबिगा मरी लेनबा जगा मा खखम खंगजे थेबि मफम नो ओइना हानजिन खंग ताकि बदई खंग बदई मजे मो खतंग सेंगत जगा निबा मियाम ने सकताक सबा अदुगा खंग मिरोल सिंगा मसिबो प्रिजर्व तौरगा प्रोटेक्ट तौरगा थंबगी अखलोन दा हाइता सिबो सेंगत मणिपुर हौखिबा पुंग कुनगा मरिगी मनुंगदा सैंपल हुंफुगा मंगा टेस्ट तौबदा मियोय कुनगा मापन कोविड-19 पॉजिटिव ओइरे ngasi नौना पॉजिटिव ओइरकलबा मियोय तरागा तरुक अदुदि इम्फाल ईस्ट तगी तरुक इम्फाल वेस्ट तगी कुनगनी थोय अमदि थौबाल दगी मियोय अमने हौजिक फावबदा पॉजिटिव ओइबा अपुनबा मसिंग मरिपुनी थोय यौरे फुबाला मनिंगदा लौ सुदुना लेबा निंगथौजम बिरेन कौबा चाही यामलबा लौमी अमदा फुबाला मनिंग चिंगदगे कुकी सिंगना अतमना नोंमै राउंड कया काबलपदगे खुत्ता नोंमै मरु ना पांदुना असोपन नंगन खिबगी थौदोक असे फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स मणिपुरना अकन बमोंग द कंडेम तवे प्रेसिडेंट रूल गी मखादा लेंगाक लिबा स्टेट गवर्नमेंट असिना ngasi थोकलिबा थौदो असिगी थौदांग खुदिमक पुगदबने लाइबक थीबदी हंदक इम्फाल ईस्ट डिस्ट्रिक्ट की मनुंग चनबा पुखाउदा मसागी पता लेबा लौफमदा लौ खोइनबा थौरांग तौरुबा मैतै सिंगदा जिन कुकी जो फुरुकी मियोय खरना अथिंग बपिरकपदगी चरांगनबा फिबम अमा थोखरे अदुबो मदुदसु मफम अदुदा ड्यूटी तौरिबा सेंट्रल फोर्सेस सिंगना अथिंगबा अमता पीदबना ngasisu मखाताना मैतै सिंगी लौफम सिंगदा लौ पानबा यादनबा अतमनाना चथरकपा अटैक नि हाइना लौवी हाइरि सिंगैरोक लोकलदा मसागी लौफमदा थबक सुजदुना लेबा लौमीदा नोंमैना कापसिलकपदा सोकपदगी टेक्साक पुमनमक लेंगांगना पुगदबनि हाइना अमुकोन हाइरि एसएसबी गी बंकर दगी पंगलाप लापतना तंपाकी लौफम अदुदा थबक सुजबा
Tabak Suzabada, Masak Kangda Bukulai Pibasina, no make up Shilactuna, Lomi Simbuhana Bohona Kibado, Mapam Aduda Ladiba, SS Bigi Kangbu Aduga, Sakang the Bukulai Pibasing Aduga, Achoba Lotuna Ama Oigani, Maramaduna, Mapam Aduda Ladiba, SSB Kangbu Aduki Matakta, Matik Chaba Inquiry, Tobagaloinana, Logi Obeterak Supika the Bani Heidi. Ngarang thokiba thodok adu Kokomi Farmers Wing na akan bamong da condemn tawi ngarang gi thodok adu ki matang da lengak na thuba matam da miam da sengdok kadabani haina Kokomi Farmers Wing gi convener AB yang elangbam na ngasi Kokomi gi office da pangthokpa paumi singa unabada phongdokre mahana makha taraduna handak marak lan asina so alaba mafam singda leiriba lomi singda tattana thodok wathok thokliba sida lomi miam da wakhal leita dribasi lengak asina lomi singda wakhal leita hanbiu karamba matamdagi lobukta kumduna ningtamna thabak sugani karamba matamda security na ngakani numit kayani security na ngakadoribano haiba khanghalo Manipuri ki tampakta laiba district ki lan asina so alaba mafam singda laiba lomi sing CSO DC amadi SP yauna athuba matamda apunbagi oiba meeting ama kauduna security ki arrangement karamna lokhatkani haibagi matangda khana naina ba lengak na sinbiu haike Kuki militant jingi moigi tamthiba thogok singjida central force singjana mokugi michang da leiraga thuanbra haibagi achoba wang amalai masigumba thodok ase tasengna Kokomi Farmers Wing na yaningde condemn tawi central force ki mi jingjana masi athuba matamda leibak mayam da sengtok prakadabani masi thokpagi maramje masi mari leinaba authority jinga inquiry changbiraga athuba matamda action masi lokhat piu haibaje Kokomi gi Farmer Wing gi site gi अखोगी मीडिया की थोंगदा लेबाक मयामदा अदुगा अथॉरिटी सिंगदा अखोना थमजरी Department of Ophthalmology RIMS-ta NDYLG Laser Machine amadi Modular Operation Theatre Complex ngasi hangdokre. RIMS Ophthalmology Department na sinduna Department asida pangthokpa hangdokpa ki thoram aduda RIMS ki Director Professor G Sunil Kumar Sharma, Medical Superintendent Professor N Sanjeev amadi RIMS ki Department of Ophthalmology ki HOD Professor Y Jingsu Ngamba Maitei, staffs, residents, doctors, amadi faculty members singsu saruk yake. RIMS ki Director Professor G Sunil Kumar Sharma North East Government Institute amada hanba oina ngasi Modular Operation Theatre Complex ama hangdukli base Department asigi da natana RIMS ki mai pakpane. Masi RIMS na miyam da hena phaba analayenge khudong chaba pipaki khudam amani haike. Modular OT complex asi advance oiraba infection control measures yauri thabak tawbada hena nungai hanba amade anoba surgical instruments sing yauri kudong chaba si leihalakpana mid ki surgery sing soidangamdana amade hena mapung phana pangthoktuna world class ki service phanghan bangamlagani. Director na makatana NDYLG laser machine leihalakpa asina laser mathau taba mid ki surgery sing amade posterior capsule ossification naraba patient masing yamna atenba matamda hena phabalaying piba ngambada natana mapanda chatpagi khudong chadaba sing adusu hanthanba ngamlagani haike. Equally important is the commission of NDYLG laser machine, a crucial addition that will benefit the patient suffering from posterior capsular ossification and other laser requiring ophthalmic surgery. With this technology now available in-house, we can ensure quicker intervention, reduce patient wait times and improve outcomes. And also, this ident not only a simple sort of a collection center, we wish to, or we are planning to start the same time a corneal transplantation program also. So that our patients do not go outside this state. Lengang na irang lakshin naba order kaya thoklagasu chingkhong chingyada leiba maitai kaya low sing uba masagi yumda tangdu leitana leiba ngamdre lamlai kendra ki chingyada leiba maitai sing low sing asi mapung phana panba ngamnabagi damak mangjona section thorang sing mari leinaba authority na lokhat piu haina lamlai assembly constituency gi manungda leiba club sing na haire YPC Gwaltabi NYPC Napetpali EU CST Telo YDC Thamnapokpe Sanasabi Youth Club
SS Sabungkho Khunau YPF Yangang Popi amasung YSC Lausang Khonggi apunbagi wangangloi amana haukiba June 16 amati 18 numitching asida security leina Imphal East ki leitan pokpi amade Bisnupurgi Phubalada Maitai Khunja singna masagi lau khoiba changlubada ayat apan pirakhiba amade nongmai kablakpadagi en biren koba ama sining chitta hingauba asina kuki amadi maitai ani ki marakta ngakliba security force singda thajaba thamba ngamdre lamlai kendra sisu kuki singan nakna na laiba kendra ama oiba maramna asigumba pamdaba thawdo asi thoktanabagi lamlai kendra gi chingya da lairiba maitai sing low sing asi mapung phana panba ngamnabagi mangjau nana jackson thorang sing mari leinaba authority na lokat piu haire Bisempurgi Pabala amadi litan pokpigi asigumlaba thawdoksing asida senariba miyoising adu ekoigi law enforcing agency sing atuba matamda phabiraga law gi oiba gi chapchaba action adu lokot pinabagi damakta su aikoi ngasigi press statement asigi khudangda mari leba singi mapamda appeal tawjari amadi karigumba asigumba thawdoksing asi makhata na thorulabadi ngasigi PR lenga asina madugi whole responsibility du pugodabani haiba wafam asisu ngasigi press statement asigi khudangda mayam pura makem famda aikoi Haukiba June 10 yumdagi thokraga thiba khangdana leiraklaba matungda June gi tang 13 samurau makha laikai maning nambul turen mapandagi asibhagjang oina phangkhiba paubitek mayai laikai dagi Jasam Abdul Qadir Mihad yaningde amade Mihad asida chenariba miyoi singbu logi oibe charak piu haiduna Jamiatul Ulama e Bengun Mayang Imphal amade Joint Coordinating Body of Bengun Mayang Imphal anina puna sinduna Salamat Bazar dagi hauraga Bengun ge Wednesday market phauba miyamgi mass protest rally amachakre hairiba mihad asida chenariba AT unit 27 ge commander longjam khaba athuba matamda phabiyu amade mihad asida chenariba miyoi singbu miyam khangna logi oiba chairak piyu hauzik manipur gi oiriba tangdu laitadriba matam asida mi amabu hekta hatningba mongda hatpa haibasti condemn tawi khaba phatriba phauba asibak jang lokhiroi makhatana JSC na changsilakpa khongjang khudimak Jamiatul Ulama e Bengunga punna chatminariba Bengun yangbidagina uchiwa wangbal phaubuda leiriba club organization singna punna saugatkani haire Miam khangna mihat pasing adu bo dandi PBU mihat bagi leiriba lo sing adu palaga mapunsi supa life imprisonment PBU haiba wakhalon ga loina na mass protest eliasi laksabani makhata na JC na sangchalakpa thabuk thorom khuding makta Jamiatul Ulama Bengal amadi masiga sapminariba Bengal jambi dagina usia wangbon phauda leiba club organization association pumna makna JC da support tawjagani Amaramda Wangoi Kendra gi manung chanba paubitek ki laikhidraba Jasam Abdul Qadir ki imungda Kendra gi MLA Khuraizam Lokena Lupalak ama sen gi mateng pangkhre Jasam Abdul Qadir gi imung manung gi awabada MLA na su sarugya ki bagaloina na awaba tahoriba imungda laikhidraba ki yumda chatlaga sel oina lupa lak ama mateng oina pikhibani sen phamadu Jasam Abdul Qadir misi adu ko mari leina na misi asigi achumba langla langjil puthok pinaba amade mara leba sing Parga logi oiba phangpham thokpa chairak pihanabagi damak honariba semkhiba JSC ki mihut chingda khushna ki haire Koirengge degi khongam pat phawbada Imphal turel amasung leimakhong turel paringi nak yata lam khopchilakpana maika yosomda ising ichau thoale haina khunja sing haurakre haukiba chahi kayagi mamangdaki ising chaudana leirakpa nilakuthi kaikol Khongampat awang lekai, khongampat mayai lekai, khongampat mantri lekai amade khongampat khunogi mafam sing koirenggai deki khongampat phawbagi paringda leimakhong turel amade Imphal turel gi flood plan amade turel mapal singda lam khopchinba amade construction ki thabak sing chathabana maram oiraga nongju thagi matamda ising ichaugi khudong thiba nanghalle haina khunja taruki miyam horakibane Masiga loinana Koirenggai de leiba Lesna package drinking water and produce amade Asian Highway 1 bridge connection ki awang thangba Nilakuthi food processing park ki retaining wall turel lomda changsilaklaga sajilakpa asina ising imai wangkhalakpa matamda ising mokhatlaga lehenbana khun taruki mafam singda ising thumjil hale haina Leimakhong and Imphal River Protection and Preservation Committee Khongampat ki secretary Yumnam Bikram na phongdorakli
Koirengedagi Khongapat Phawbada Impal Turel Amadi Lemkhong Turel gi Paringda Niyom Kaina Lam Khopchilakpasing Khangdoklaga Takthoknaba Amadi Nilakuthi Food Park amasung Laisna Drinking Water su lising macamapal humpuga mathoi gi mamang da leiramba patagi lam adu pibiu haina Manipur gi governor da amadi chief secretary lenga ki mari leinaba sing water resources department ki commissioner amadi circle MLA lamsang amasung haingang da jun taraga nipan da ai becherol piduna kangan ki belaikre Numit tarani gi manungda mari leinaba sing namatik chaba thabak lokhalak trabadi miyamna lanai oina thabak paikhat lagani haiki Laisna amadi food industry da numitarani gi matam thajare sibu gi manungda kaigumba toreng khomal si khothok tabata ragadi akoi khunja tarukna government gi ID amadi makhoi gi matam adu ngai da bida ekoina isana khunja taruk sina JCB amadi procel wairaga akoi gi toreng khomal si pathok na ba ekoi khothok saragani haiduna ngasi ngayam gi mahusilaga haijari All Manipur Bar Association Ambagi Lisingani Kunga Mangadagi Lisingani Kunga Taret Paubage Taupugadaba Office Bearer Sing Ngasidagi Tabakpuba Hokre Haukibajun Taraga Mangada Pangtokiba Ambagi Election da Mai Pagla Krabasing Jairap Court Complex da Laiba Ambagi Office da Pangtokpa Taudang Shinabagi Thoramda Nauna Ambagi President Oina Taupuragadaba Advocate Chakram Bimol Chandrana Bar Amadi Bench Ki Mari Hena Pagat Anduna Miam da Achumba Panganaba Nagani Haike. Bangtokiba election aduda Mai Palakraba President, Vice President, Secretary, Joint Secretary Amadi Executive Member Punamioi Taragomdoi Ngasidagi Taupu Bahokre. Seventeenth century dagi 19th century da lakibasing asna lamdamasigi yellow missing asibo mapandagi haijilakpa purup onthok na bahona paleptre makoi masana lamdam asida saidang bani lam asigi mapunate haibasi makoi gi haurakliba generation singda mami tahandana ba semjin sajin ba lairik kaya iduna thame lairik sing asigi achum aran piba amade chumthokan ba haiba asigi authority ase Manipur University ge history department ke achoba thaudang lepham thu I haina Federation of Haumina haire aran ba puwari amana khunai asibu mami shaman ba matamda Mateng Pangshin Bagumna Leipam Tokte, Maram Aduna Hiram Asida, Manipur University Vice Chancellor na Luching Duna, Lamdam Asiki Yellow Missing Bukan Bada, Saruk Yapam to Ihari. Hoji Paugi Mertana, Timber Brematang Lominasi. Kurungzen, Handaki Lakadoriba, NEET Exam 2025-26, Red Mine Institute, Kasambat Pianakai Manunga Labor Coaching Center Asida, Mamagi Jahike Ada NEET Qualified Whereba Saturday Putokava Ozasin. Subjects Adudi, Physics, Chemistry, Biology, Amadi Maths CBSE Amadi Council, Class 11 Amadi GRP Class 2. Class starting from 23rd June. Honglakliba Punsigi Lambisida, Araiba Chaba Yabama Kaisashinari. Adoni hidak lang thak kayama sa da bayarakte sa silliba singduna adom gi liver da kayam sokhali khangbibra liver na bu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lagti kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Comet has done it again in NEET UG 2025. A regular student of Comet scoring 579 out of 720. NEET UG 2025 ki All India rank 3706 state ki oina state topper oiba ngamjaki Comet ki oja sing na handaki NEET ki preparation to da yamna help to biki oja sing yamna friendly oi wari sanawa khot pa yamna ngai question hangba chatba khot da kam pan belai to Comet se adum Manipur ki oina laiba institute myam sida top pe mock test series na ingona help yam tawgi chapter ama pare chapter dugi khangdaba kari kari da leiri aduga karam na kawgre aduga karam na focus area no aido aduga test dagi maroi na khangma oja sing na piriba kanao sing laho na ba future experience sing na recommend tawni Comet, where excelling is the way of life. Enroll today, shine tomorrow. I handle 2025 ki state topper oina tawa ngamjare
ꯃꯁꯤꯗ ꯑꯩꯅ ꯃꯁꯤꯗ ꯇꯝꯕ ꯀꯥꯟꯁꯤꯗ ꯃꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯍꯦꯜꯞ ꯇꯧꯕꯤꯈꯤ ꯅꯤꯠꯁꯤꯒꯤ ꯃꯇꯥꯡꯗ ꯅꯤꯠꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯑꯗꯨꯒ ꯅꯤꯠꯁꯤ ꯃꯥꯒꯤ ꯑꯦꯛꯖꯥꯝꯁꯤ ꯀꯃꯥꯏꯅ ꯊꯥꯒꯗꯒꯦ ꯃꯥꯒꯤ ꯇꯦꯛꯅꯤꯛ ꯀꯔꯤ ꯀꯔꯥ ꯂꯩꯕꯁꯤꯡ ꯑꯗꯨꯒ ꯃꯥ ꯈꯪꯗꯕꯁꯤꯡ ꯇꯥꯛꯄꯤꯕ ꯑꯁꯤꯅꯆꯤꯡꯕꯗ ꯃꯁꯤꯅ ꯍꯦꯜꯞ ꯌꯥꯝ ꯇꯧꯏ ꯅꯤꯠꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯁꯤꯁꯇꯔꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯗꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯃꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯥꯒꯤ ꯃꯔꯣꯟꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇꯪ ꯃꯁꯤꯒꯤ ꯀ꯭ꯂꯥꯁꯁꯤꯗ ꯌꯥꯎꯔꯒ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ Admission open. Rich College, Rich Roof Building, Metro Impal, BA 2025-2026. Aikoina pizariba courses singdi English Education, Sociology, Psychology, amadi Political Science ni. Program asibu enroll tauba ahanba student tarada free admission gi khudongchaba pizari. Interested oiba student amadi parents singna makhada pizariba number natraga college ki working hours ta lakpiba yagani. 9233287833. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅ ꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ Hi friends, adomna gari thau hapam matamdadi afaba thau hamna bone. Adongi khwaidagi maru oriba liver gi damuktadi kari section thorang lobiri. Novocam Health Care gi original Lipsa 5G na adongi liver buswan badai ngakthol. Liver gi mapangang kangkalan badanatana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original Lipsa 5G. Novocam Healthcare na sajaba original Lipsep 5G ahum lawbada coffee cup ama free da hapchari. Break matungda mukana taram nokchari makhataba pauda lamdamasida printing press tauriba mipung khudingda printing press ta siznagadaba anauba technology ki matang amadi anauba technology sing adu siznaduna mapan leibakta printing ga mari leinaba lenga ki amadi lanai mioi ki oiba thabak sing outsource tauriba se lamdamasida printing tauduna miramda paisa chatki gadaba adudagi kharada oirabasu kannanabagi pandamda All India Federation of Master Printer Mitang Makada, All Manipur Printing Technologies na Sinduna, Laglibajun Kungani Toida, Romancing Print 2025, Feature of Printing in Eastern India, Hybat Timda, Print Conference Ama, Manipur Press Club the Pangtok Lagani Haina, All Manipur Printing Technologies ki President Dumkhaibam Samarendra na Haikre. Ngasi Manipur Press Club ta paumishinga unabada mahak na wapamasi phongdokibani President Samarendra na makataraduna printing gilamda North East da leiriba lam singi manungda Manipurna Assam ki mathangda leiduna anishuba thakta leiba ngamle adubo anauba technology kaya leirabasu miyamna khangdaba amadi technology sing asi mapung phana sizinadabana maram oiraga mapalamda outsource tawbadi lepa leitre maram asina numit asida lamdam asida leiba printing press ki lamda leiriba mipung khuding na lakpiduna conference asida saruk yabiyo hainasu appeal tawrakli Romancing print, future printing in Eastern India, and Eastern India, I go Bama, seminar, Tokjagani, Manipur, the Liberiba, press to William, Saruk Yabu, Aduna, Ayamba, Manipur, Koi Pajana, Machines Lairabani, technical knowledge labor, Mayam Lairabani, Ayamba, Quaki, government, Afganda, outsourced over the Toganava, Impalda, Manipulation, Donanava, Aduki technical know how Mayam, Machin, no Mayam, Tromiam, Kanganava, Aduki, Kogi romancing print Pangtok Javani, Manipur Liberiba, Kogi press to Viriba, Kogi printing press to Mayamna, Kogi Shigumba, romancing print Saruk Yabi. Coalition Against Drug and Alcohol Kadana Sinduna Nomugyoba Academic Awareness Program Ama Pari Imom Sindam Sang Langjing Impal West Pangtokre Awareness Program Asigi Timna Mayai Kaba Nishana Mairoi Kunai da Piba Chaiteng Haibasina Oike Thoram Atuda Principal Pari Imom Sindam Sang Sanjenbam Mem Chachanu Vice President Kada Ningthauzam Doren Susarugyake Awareness Program Asigi Resource Person Oina Secretary General Kada Takelambam Gitchandra Maitaina Oike Ningthauzam Dorena Hauzik Manipura Inkalakliba Naha Singdagi Hauraga Ahal Pauba Yu Amasung Gulida Laichuduna No Makangdana Shirakliba se Ekoina Uba Pangle Masi Tungidamakta Kaluragade Yamna Akibagi Masakni
Tungi mirol kannabagidamag aikoi puna khotna binaba matam oire haike. Resource person oikiba takelambam Git Chandrana Nishana miyoibagi kunaida achauba singnaba ama oire masina imung amada natana nisa chari balekai adu phawba khudong chadaba thodok wathok kaya thuanbada natana kunai asi maning halale nisa da laichu haibasi amuk anirak hekta da charaba matungda laichu banate masidi regular oina seasonaraba matungdagi oirakpani maram aduna nisa chadaba haibasina khwaidagi afaba khongthang oigani haiki. Uripok Working Party Welfare Association gi kungamapalak subamba pokumon thorongga mari lenana nagamapal dagi iroi semba chingkhong phawbada laiba mairoi singda handak bosem na loba class 10 exam amadi kosem na loba class 12 ke exam da science arts amasung commerce ta mark wangna phangba mairoi singda meritorious award yanthokpagi thoram Yambem Mohori Memorial Youth Club Community Hall Uripok Yambem lekai de pangthokre ngasi gi thoramatu da Uripok Working Party Welfare Association gi President Dr. K. Gopalna Thoramapu Amadi Dr. Y. Mohan Dr. Erosia K. Lakshmi Kanta Amadi L. Bikom na Chingbana Saryaki Thoramatu da Uripok Working Party Welfare Association gi member Oiramba Laikidraba Singi Mapamdasu Laishu Katuna Ikai Kumnabot K. Thorongga Mari Lainana Wangang Kiba Singna Association asina mahiroi singbu pung thagat pa oina asigumba thoram asi pangthoktuna lakpani makha tarak pa chahidade CBSC gi mahiroi singdasu award piba asida yawalagani haiki Matang-matanggi COVID-19 gi yong lapudasu March sinitaya ke yendana zada awareness pangkoi adu ipoki masak na ba award pangpodasu ayoi restriction tawgana pung yang thoki adu ba organization aikoi sigumba apogama to kulaiba organization asigi sigumba award case award asi Uripok Working Party ki member dan terbentuk aikoi di award ase kacau ya Manipur State Pharmacy Council MSP Shina Sindana one day continuing pharmacy education gi thoram ama Tagel Patalaiba Manipur Science Center gi conference hall da pangthokre Thaurongi manung chana pangthokpa scientific session da subject expert chingna tongan pa topic da wangangkhe Thaurongi sarukama oina history of Manipur State Pharmacy Council part 1 and part 2 da audio visualized ki thoram technician singna pangthokhe Thauramadu da Manipur State Pharmacy Council gi president Basumani vice president Sadopam Dineshwar amade Manipur gi tongan ma mafam dagi lakpa register pharmacy chama henbagi mioi singna saruk yakhibaga loinana certificate singsu Kusnaki. Malem Ima Kanbalu Mikal Kanglay Paki Anishuba Mapok Kumon Thoram Ngasi Manipur Press Club Ta Pangthokre Ngasi Thoramatu da Hanagi Janims ki Director Dr. Laishram Devan Malem Ima Kanbalu Kanglay Paki President Yumnam Kamalini Kanglay Ima Lu President Imaluk ki President R.K. Shanahanbe, UCM Amadi Kokomigi Senior Consultative Yumnamcha Dilip Kumar Amadi, Malem Ima Kanbalu Kanglipa ki Advisor Birgit Taurang Bamna Chingbana Sarugyake. Malem Ima Kanbalup Kanglipak ki General Secretary Maibam Sobalatana, Malem Ima Kanbalup Kanglipak asi Hana Thongak Lairembi Masaikol Semgat Sagat Nupilup Haina, Laikai Gimera Paibi Oina Lairam K Adubo, Lamda Masida Mapal Lamdaki Lakpa Singna Katnaba Hoduna, Laibak Irang to Alakpadagi, Lissingani Kungohumdoi, Jun Kundagi, Wakal Manaba, Kanglipak Nungshijaba Singapun Silaga, Malem Ima Kanbalup Kanglipak asi Semduna, Miam Gitabak Thoram Sing Bahura Kibani Haiki. Mariam Stalaiba, Queen Nupi, a Quise, a one but Hata Tangerpagi Pandam Jokoi Tamjay, a Quig Irebax, Kanabahonabada, Chancellor Kongjan Kurimuntasu, Mariam Imakan Balukang Laipa, Mikan Nazuna, Lamba Tata Mountain Tana Tongan, Tawana Pontawaraga, a Queen Miango Luina, Sansan Habitu Tamzage. Thasigi taraga nithoigi numidang wairamda adim jati shiksha ashram manung dalaiba pukrida irak naduna sibani haiba tengnopal district ke langol maringdagi mahiroi molian boy chehi taraga mapan apokpa TP modangi asibhag jang ngase mathau mangam pangthoknaba rims ki moktagi imung manung na lawkhre misi asi yamna chingnaningai oiba maramna police amade mari leinaba singna asengba puthokpiyo haina imung manungi makeidagi phongdorakle laikhidraba molian boy gi apokpe LN Sinu Aimol amade Makhura TK Morshilfana laikhidraba molian boy asi
asi tungi asa yamna leiba mahairoi amani mahakpu irujasi haina thokminnaba mamanaba singna iroi si haibada iroi ba haite haina yaudaba Molian boy matau karamna irakna duna sibano loinana adim jati shiksha ashramgi hostel warden na Molian boy shire haibasi matam chana imung manung da pau pibidaba amade mahairoi singbu senadabagi asoiba kaya leiribasi police na suthigatuna achumba puthokpiu haire Amarom the Marine Students Union DM University ki President Koning Koshio Makungana DM University da BBA second semester tamliba Molian boy Mishiasi Chingnaningai oiba amade hostel warden na Jackson haibaki achauba mami tabase Mahiroi singi oina yamna laibak thibane athuba matamda Mishiasi ge asengba puthokna bhonabada CSO Mahiroi lup singna mateng pangbiu haike Attendance evening morning attendance matam zana lauba aduga satra yingsinba haibsdi hostel gi thaudang hostel warden gi thaudang ni anisu thamjage aikhoi achumbi gi damakta tumin laigumsi tuminna laijaba haise aikhoi pangdaba oina thokani aduna mayam gi support nijari mayam thokpiraga achumba justice aikhoi purangna ba khonasi future gi damak aikhoi punna leminasi haina haijari Jana Lukoine Iramba Miamna Yamna Pamna Kiba Sumang Kumai Kaisam Thong Thoibi Lairik Oina Itoktuna Pombugi Tauram Konumamangda Leba Iboyama Sumang Lila Sanglenda Pangtokre Manipur State Sumang Lila Council na Public Library Mayang Impal ga Khusham Naraka Pangtokiba Tauram Aduda Art and Culture gi Hanagi Minister Dr. Moirangthem Nara RK Sanayama Manipur State Sumang Lila Council gi Lifetime President Furai Lapam Gunachandra Sharma Manipur State Sumang Lila Council gi President Laishram Tomba Jana Lukhoi Art Center gi President Oinam Chana Lembi Imagi Mairagi T.S. Sujata Amasung Public Library Mang Impal gi Advisor Laishram Randhoni na Presidium Member Oina Sarugyaki Bank of Baroda Jorahat region gi makhadanga se Sarla Mansion first floor Thangal Bazar da Bank of Baroda Imphal branch ke anoba office building ama Zonal Head North East State Zone gi General Manager Sonam T Bhutiana amuk nauna hangdokre thorum aduda Jorhat region gi regional head Vivek Das PDA Manipur gi secretary Koijam Gyaneshwar DIG range to Manipur Jogesh Chandra Haubijam research and development cell MU gi director Professor CH Ibol Meitei amadi BOB Imphal branch ki chief manager Nejolata Haubijam na chingbana mithunglen sing oina saruk yakhi Tharunga Mari Lainana Jonal Head North East State John Sonamti Butiana ngasi nauna amo hangdogliba Imphal branch asina maroina customer singi khudong chaba oibada natana business tawriba miyoy sing kaithel phamliba sing yauna tongan tongan ba hiram kayada kaithel mathau tawriba singda kanaba piba ngamlagani amadi account holder singda mobile banking net banking tongan tongan ba loan product na chingbada khudong chaba kaya su phanghalagani haike Gym Manager Nejolata Haubijamna Bank of Baroda Imphal branch asi 1976 ta lingkhat khibani masi matungdagi hanba leitana miyam gidamak bank ki khudong chapa pituna lakli makhatana su customer singidamak khudong chapa kaya pikhigani haike thormaduda Manipur da leiriba tongan tongan ba branch ke manager yauna staff kaya su sarugyaki Palace Compound Thangapatagi Haubizam Ongbi Tombishanagi Mapok Numit Kamari Lenana Sanamahi Kiongi Akoibada Lapu Amadi Uhay Panba Uchara Singh Thakre Hauzik Sanabagi Pau Aikoigi Senior Sport Journalist Boy Nithosam Daki Lobisi All India Football Federation gi meng makhada All Manipur Football Association sinduna tha sigi tang Nepal degi lamlong thongkhong da leiba artificial tap ground da chatharakhiba AFC C license course loisan khre pangthokiba course asida Manipur gi tongan tongan ba singamadi tamgi course nupi ama yauna punna course kunmarina saruk yakhi All India Football Federation gi course educator Maurya Sethu Pandiana saruk yakhiba course singda international thaki competition sing yauna state asigi maming leraba league tournament singda saruk yagadoriba sanari singbu masak naiba sanaroi oibang ngamnaba practical class yauna theory gi class sing
कोच सिंगदा तंबी ताकपीखी कोच एडुकेटर मौर्या सेतु पंड्याना पांगथोंलिबा कोर्स असिना कोच सिंगदा फंगदौरिबा कानबसिंगी matangda network asiga akhanan unabada phongdorkibada. My name is Maurya Sedu Pandyan. I am from Chennai, Tamil Nadu, coach educator from All India Football Federation. AFC C license coaching diploma course, so where coaches can learn about coaching and then progress. So it starts with D, AIFF-D course, and now it's AFC-C course. They can progress to AFC-B and then AFC-A. So coaches learn how to organize training sessions for under 14 boys. So usually it is 7-a-side. So we are focused more on position-specific training exercises. So they can learn how to plan the session, how to organize the session, and how to deliver the session, help the players learn. So this is what we are focusing on in this course. So the first 5 days, the coach educator demonstrates all the coaching exercises, and then the remaining days the student coaches take over. They will be going through a series of practical assessments. So they do 3 practical assessments each, and then the theory assessment. So during the course there is also theory classes that we have, practical sessions, and then in the end they have to go through an assessment for both. Numit 32 sumna pangtokiba course asida nupi amakhak saruk yakiba Ukhrul district tegi Noijan Noiteina course asida course singda yamna kanaba phangale masina afaba sanarusing puthokpa ngamlagani haina network asida phongdoraki. My name is Ungnaojon Luitui. I'm from Ukhrul district in Manipur. It's such an honor and privilege for me. I would like to thank AMFA or AIFF to give me this opportunity to join this course. And this, from now on, after joining this experience, I'm looking forward to go up. I'll do my best. I'll give my effort in this to go forward until as much as I can do it. Indeed, I have got lots of experience from our instructor. He have such an inspiration for me. Being well experienced, I've learned or gained lots of knowledge. Even I'm looking to start my profession career, taking seriously starting from today onwards. In this, from now on, I've learned a lot from our coaches itself who are participating here. It's not only about timing and all. It's about if you put in this, if you're dedicated enough, hardworking enough, then anything you can overcome it. So go for it. I'm looking forward to get lots of knowledge in the days to come. Amaromda ngasidagi top ground asida nupa coach kunma thoina saruk yaduna anoba base amasu haukhre. Anisuba Premier League ki ngachi chanakiba matchingda Southern Sporting Union SCSU Singjamai Rau Lairingbam Leikai mai pakre. Sheikh Babu Macha Memorial Trust ni sponsor Tauraga All Manipur Football Association gi meng makhada mamang thagi April gi tang 23 tegi tim 35 grubani thonga khaidutuna lamlong thongkhong da leiba artificial top ground da sanaba hokiba Anisuba Premier League ki ngasi Kaujeng Leima ground Sengmai da sanakiba ahanba match da Demrau awang Sengmai amadi Asupi FC mau gol amamam chanaduna draw sakre. Asupi FC mau gi gol adu sital oinam na match ki kontra suba minita sanki. Demrau awang Sengmai gi gol aduna ngangbam telhaiba na match ki humpu mari suba minita sanki. Ani suba match ki sanakibada Southern Sporting Union SCSU Singjamai na IOI FC Imphal bu gol mari anida maiti papikre. Southern Sporting Union SCSU Singjamai gi mai pakibi gol singadu Naurem Kisan na match ki kunmari subamadi humputra mga suba minita gol ani sanki. Atopa gol ani aduna Laisam Rosan na match ki ani subamadi Maripuni Pal suba minita sanki bane. Match sida mai tikiba IOI FC Imphal gi gol ani aduna Sawai-jam malem nganba na match ki taramari subamadi Suraj Waikhom na match ki ahanba hapki ahapa minute ahumda sanki. Ahum suba match ki sanakibada Rau Lairingbam Leikai na WFC Wanggoibu gol ama sinoda mai tiba pikre. Rau Lairingbam Leikai ki mai pakibi gol adu Muhammad Soil na match ki kuntra mari suba minute sanki. Tarachiriboyai, Hausi Sanabagi Makataba Pauda, Elang Kangpokpi, Playground da, Development Youth Association Elang Kangpokpina Sinduna Chatariba, Let El Sana alias Ingam Memorial Trophy 9-man aside Open Football Tournament ke, Ngasi Tareni Subanumit ki Sanakiba match da, Imoinu Boarding FC Thongnawjamna LMLCC Langmaitungbo Gol Manga Amada Maiti Bikre. Hayang tournament asigi nipan suba numit ki oina ahanba match da DYA Elang Kangpokpi amadi Tiger FC Tekjam sanagani. Ani suba match da Mukhai FC Kakching Kunau amadi MMCF Kakching Wairi sanagani.
ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯐꯨꯕꯥꯂꯥꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯗꯤꯁꯤꯅ ꯊꯥꯖꯕ ꯄꯤꯕꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯗ꯭ꯔꯦ MLA Kumuktem Joy Kishna Manipur Press Club ta miyoi nipan chanba lep thamlagani haibagi thajaba pikre Sombung Primary Health Center numidang da candle thanduna layengle Ishagi chanabi nat amadi culture kauthoklaga mi gi matau tamna ba honarubadagi ngasi maitai khunai na machet tarakli bani haina MLA Santi na haikre amade Manipur da haukiba pun kunga mari gi manungda sample humfuga manga test tobada mioi kunga mapan COVID-19 positive oire asigi oinadi ISTV na pijaba pau matang silujare meng tabiri basimam kana